India da hauzik phawada COVID-19 daga sikhiba masing lakh ani lising humdra ka chani marfu mari yaure laibak asda laisat asna so ankhiba apunba mising su crore anika lakh nifutaruk lising marfu mari ka chupna humdra taret yaure mioi crore ani lakh taret lising marifutara mangaga chahum kuntra mangana laisat asidagi phagalakpadagi discharge tawkre Manipur da su ngarang phawada positive oikhiba apunba masing lising kuntra mapan ga supna yangkhaini thoi yaure active case oina lising taruka chani tara manga leiri ngarang ayuk pung tarama thoirom taba matamda gamnom supermaina police ki team amana NH2 Impal Dimapur lambigi Kolab Junction da achat awok sing check tawbada mioi ama soft case anida haplamba brown sugar gram kulhumdoi ga konana faraba mioi adudi haunio Junction chahi kunmanga apokpa kampu sangsan kawi gamnom supermaina police station ki manung channa ti zalenfai khuldagini Malim gi mioi ba khunai da landarak leba COVID-19 gi saitheng asi kharata oirabasu koknabagi pandamda Arambai Agri and Allied Private Limited kaino khulen makhale kai gi chairman elangbam sobitna ngasi COVID-19 relief committee harauro da chana thakna ba yauna nongmada sangdraba yadraba potlam sing tengbang kre Fukhau Gram Panchayat ki manung channa leiba mafam singda ngasi GP asigi ward member Nongmai Them Kabisandrana ward asida leiba yumthong chahum amadi Fukhau GP gi containment zone lauthokraba mafam singda leiba imung singda nongmada sangraba yadraba chana thaknaba potlam sing mateng pangkhre